ngarang nungkin ke are gi cadre sing na Kuki Village Defense Force ki cadre amana yuthak laga miyam da katu karan tawi haibagi maral da fara ga phuba dagi cycle kaithen ki dukan sing thong lon bagaloi na nakal ani gi marakta Chaona Ungkhatnakhre adum oinamak thawdok asigi matangda Kuki gi CSO sing amadi miyam gi mihut sing punna phamina dunu wari sanabada yanaba purakpadagi nakal ani na ungkhatnaram sing handokre hairi KNO amasung UPF ka sahi amagi agreement sangdohon kibagi maikai da Manipuri lengak na phaigak phaina lepre ngarang Union lengak ki Ministry of Home Affairs ki mihut sing na Manipuri lengak ki mihut sing amasung Kuki Jomar militant group sing yapun balup sing oiriba KNO amadi UPF ki mihut kangbu mari na saba delegate sing na pangthokiba mifam da suspension of operation ki matang da nahunu na khuyek pina bagal loina na yana ba asi sahi amaga sangdohon ki ba adu Manipuri lengak ngak na satkani adu free movement ki matang da yana ki wafam sing da sui kai khumna ngak kani haina chief secretary Punit Kumar Goyal na phongdokre wafam asing arang city convention center da state ki thak ta pangthok po oja sing numit ki thorom da mahak na thoi be mitunglen oidura saruk ya ki bada hai ki bani MLA khara Delhi da leiba yawre edu bulengak sem bagi mari leina center gi masak nai bulu sing basing amatu unakidri kumja 2022 da pangthok pa taragani thoi so Manipuri legislative assembly gi mikhal matung dagi sahi adu gi march tha dagi linglakpa February 2025 da resign ta honkraba matung da February 2025 dagi president rule chalai rakhi ba tha taruk taruk ke ani suba thengkhang sangsilakpa amasung mathangi 19 suba assembly gi mikhal kumja 2027 gi angan ba saruk ta pangthok kadabana center lusing basing Manipur miyam gi mihut singi popular ministry ama lehening bagi apamba leirabasu thasi gi ani suba sayul prime minister ni state asida laklam na matung laikhai ta gadori pause asina Manipur gi anubo miyam gi lenga kama soidana lehelakadro haibagi matang da thajaba yaba mafam sing dei phamgo paun haibada prime minister na thasi gi ani suba sayul da Mizoram amasung Assam khongchet ki sector Manipur da su tha khara pung khara laklam duna Surasanpur amasung Kangla da wanganglam loka Assam da sat ki gani mafam adu hinglek laga matang gi numita Delhi gi damakta Guwahati thadokani adubu thasi gi taraga tareta mahaki mapok kumun thorum lebak sin batungna BJP gi mandal singna sinduna pangthok paga loina na Gujarat khwaidagi chawba thorum pangthok kadaba numit adu phawudi Manipur anu bulenga kama lehen bana tragan lehen da gi wafam laikhai ta kiroi hairi mahaki mapok kumun thorum pangthok aba matungda BJP gi oiba national gi thakta mifam ama pangthok ki gani masigi matung da parliamentary board ki mifam pangthok laikhai ta gani akakna warrior ama central leader sing lawro matung da aroi bu oina party ki masak naiba Meeoi sing bu Manipur da observer oina khanduna phawwa tharakhi gani hairi amrom da mahakna Manipur da lakani haibadagi Pras Bhavan da sanchin to Governor Ajoy Kumar Balana tongan ulaki speaker TS Satyabhat Chaona MLA khara hojik Delhi da lerak lebasung as minang atheng phawda de Manipur da miyam gi leka ama lingbagi matang da BJP gi masak nai bulu singba amata unadri hari makoina BJP gi lusing masing unaba phangdaba gi maramna Jodhpur da ngasi dagi horodon tha sigi tarit pabu numit humni supna sathagada ba RSS ki All India Coordination gi mifam da party gi national president JP Nadda yauna lusingba kaya na saruk yaki bana unaba phangdabani hairi mifam asida BJP gi national leader sing yauna punba delegate chahum lomna saruk yari hairi aduga mifam asida saruk yadaba party gi lusing basing yauna BJP gi north east in charge Sambit Patran sing bada hayingdagi hauna unaba phanglaba yai hairi Delhi da leiriba MLA sing athuba matamda president rule lautoktuna miyam gi mihut sing assembly ngak ama tawhanna ba aroi pa pangkal thawna putoktuna taksin gadawri aduga karigumba no plenga kama soidana lehelakpa yabagi phibam lakpada hanagi state lengak lusinglang ba Meeoi nahuna na lusingbagi pham Tindukpagi wafam suya roidori MLA sing yanindri ba asigi mayukta karigumba center ki lusing basing na phuda ikoi gi aning ba pambagi matung ina thabuk lokalak labadi party asigi manung da phung nak paktana pa yabagi oithok pasu leiri hari maram asina prime minister ki kongsar asita Manipur anu bulenga ama soidana lehelagani haibigi sapsaba matam amasung lengak adubu lusinga da Meeoi gi maming lauthoklam loi hairi Nisa lalonba thingnam gi damakta US na fighter jet tara mathau tawba tawhankre United States na Nisa lalonba singi mathakta operation sa tharnabagi damakta Puerto Rico airfield da leba kasigi F-35 fighter jet tara mathau tawba tawhankre US na drug lalonba singi mayokta lokhalak liba khungthang asina Venezuela gi marakta Chaona Ungkhatnakhre machak ama ohilagli Donald Trump lengak na US ta kangnot kai na drug pusilakpa thingnabagi lokhatpa khungthang gi saruk ama ina Southern Carolina da lebak adu gi lanmi na drug lalonba sing bu mayok na bada hena kudung sana bagi damakta fighter jet sing asi mathau tawba tawhanki bani US na Venezuela dagi America tamna drug pusilakpa hi ama da landa da satuna Meeoi tarak mathoi hat khaba numit humni gi matung da ahung ba kaya laktuna fighter jet sing asi mathau tawhanna ba President Trump na yathang pi ki bani President Trump na fighter jet tara
Puerto Rico mathau to honna ba yathang pi ki ba asina Latin America da singthani ngi lan mi ki campaign adu sangsin ba hokibani fighter jet tara adu Southern Carolina gi mafam sing de leiri ba narco terrorist organization sing gi mafam sing da operation chathana bani hairi hogi ba sahel asida su US na druk lalon ba mangan da bagi pandam da Southern Caribbean da lan gi jahaz sing mathau to ba to hanki makhata ba khongthang oina US ki Sailor amasung marine lising nipuga manga mukta puduna sat pangamba lan gi jahaz manga amasung nuclear gi mapangal leiraba submarine amasung lamdam athu matamda mathau to honna ba pireb lokre drug lalon basing collection nabagi thawrang ama oire US ki kungani thoi suba marine expeditionary unit na kha thangba Puerto Rico da sing thani nge oiba training sing chathaba hokre hairi Mihat mi pun tau bata siya na bimiyo sing Mikhal Thengnaba yaroi haina Bangladesh laingak na lauthokre Bangladesh ki Chief Advisor Muhammad Yunus ki Press Secretary oiba Safikul Alam na lebak asina no ba close ama hapsin dun miyo bigi mathakta mihat mi pun tau bata siya na bimiyo sing Mikhal da mirep oiba yaroi haina lauthokre Bangladesh ki interim laingak na International Crime Tribunal ek lising am sama pun humdra humdai ta no ba close am hapsin dun miyo bigi mayok ta mihat mi pun tau bata siya na basing mathakta SARS na sing ba thangalak labadi makhui adu Mikhal da mirep oiba yahaloi hairi Press Secretary Safikul Alam na mihat mi pun da siya na bimiyo sing asi parliamentary Mikhal da mirep oiba da athing ba pi batana tana leibak ki thabuk tawda so athing ba pi gani hairi nauna hapsin liba close asi gi matung ina kana go bimiyo amobu International Crime Tribunal ek lising am sama pun humdra humdai gi section 9 of 1 gi Makhada mihat mi pun tawbo ki maral leire haina phongdorak labadi mi edu parliament gi member oibada gi kaktat kani hairi press secretary na thamlaki bu wafam asi lebak adu gi election commission na crime da sena mi sing bu Mikhal Thengnaba da saru ya dana bagi wafam sing phongdok raba matung dani interim lengak na mahiroi sing gi ihauda mafam takraba awami league ki lusing ba amasung hanagi prime minister Sheikh Hasina yauna awami league ki lusing ba sing matakte mi bagi mayok ta mihat mi pun tawbo gi maral siduna laki bani awami league ki lusing bi kaya amasu awami league lengak ta saruk ya kiba kaya bu kaisum sangda thamjin kiba ga loina na kaya amana maramdam thaduk tun atopa lebak ta chena khrabani Congo da Ebola laichat sandorpudagi mi tara ka manga sikre Congo da Ebola virus known as Paxana sandorpudagi mi tara ka manga sikre haina lebak adugi health ministry na phongdokre Congo gi nongpok thangba saruk sing da kumja 2015 dagi 2020 fawba da Ebola laichat Paxana sandokhiba da mi lising ani ki mathakta sikhibagi awaba mayuk na ringi serakta amuk hanna Ebola virus sandorpa asida lengak na akhanna ba section tawrang kaya lakot paukre sahi kuntra ga mari surabi Miron Benupi am hauki pathada hospital da pukhatuna leng chathabada virus asi yabu thengna rakhibani hairi nupi asina hospital da leringai da laihau haubugi chang wangkhibaga loinana obasu yauki hairi nupi asina hospital da pung khara laikana raba matung da organ fail oiduna laikidabani haina su ministry gi mai kaidagi phongdokibani handak amuk nona virus asi Congo da sandurliba asi taraga taruk lak subani hairi Ungkhatnakhre thokpagi awab mayok na dibeleba asida haksel gi lamda kutung chataba mayam am mayok na badagi kiringai oireba lechat asi thengna ba hona bada so basingna ba am oiri laingak na laisat asi sandorpa thengna ba paikhat kadaba thaurang kaya sumyam de khankhre lebak asida laichat asi pak sana sandorpa na maram oiduna mioi taraga manga sikiba asigi matungda health worker marisu yauki World Health Organization na virus asi sandorpa thengduna amasung community singbu khudong thiba yahunda na bagi pandam da lokhat pa yaba thab Laukot na bapautak pikre WHO na thokpa serol amada laichat asi amadagi amada lawna duna virus asina nahanbagi chang hengalagli response team amasung local team na su laichat asina sokhal labasing bu masak khangduk pagal loinana miyoi sing asida paikhat payaba section thawrang sing athubu matamda paikhat na bapautak pikre Highway da sat han dana bagi tamakta sekmai da khongjang singsin khre Kuki sing na Manipuri proof amagi miyoi sing bunga sipawa sahi ani hena NH2 Imphal Manipuri lambi da sat payar hai dum thinglak pagi mayok ta masing yam lawu nupi sing na sekmai kai thel lawa kat khongjang singsin duna yaning dam khongdokre khongjang as imagi maira sekmai kan banu pilup amadi People's Progressive Alliance Manipuri ga kusang duna singsin khibani khongjang asigi pandam ding asidagi hauraduna highway asida purpum namaki musing mahusa gumna sathok sasinya gada bani highway sini khongjang asida saru yakibi imagi maira gi president TS Sujata na hai thokliba lan asina maram oiduna sahi ani makhai rum highway sing da purup amagi musing busat payaroi haiduna thingduna thamlakpa thawong asi yaning de atopa purup sing gi musing na sathok sasin tawraba su khanglup amagi musing asi phawa sang na thokna bayadri mitai gi kugi ga lan thokna basu mitai gi makai de gi highway sing da kugi sing na sat payaroi haiduna thingba laikidri adu kari gi damakta highway asi yauna maikai mari makta mitai sing na sat paya handri banu hangki thawong asina takpadi India gi democracy na piri ba hak adu India lengak na matle haibasi haiki highway da sathok sasin tawbada kanamatan athing bapan ba pi bayade highway ngak sen ba haibasi union lengak ki mathoni proof amada highway da sat payaroi haina thingni basi union lengak ni yasal lak laga akan ba sairak pifam thugi masina trabadi matungda lamdang narkani hairi
ngarang sui kangbugi union lenga ki kangbu sikpari sanakhri manipur da makata ni yana basi sana bayarwe haina matamadu gi manipur lenga ki cabinet mifam na warip lau kibatana tana assembly da fawo warip lauraga union lengak ta thakrabani adubu masigi mayukta sahi ama sangduk hanre aduga highway da pre movement to halagani hairaga madugi onna taina bada su khakta ta sangduk laga satok sasin tawai 100 basi pente highway gi matang da Kuki jo council na hukiba July 15 da kangluk amada da highway da satpe yarwe haikiba leite haina phongdorakle aduga amuk highway da kangluk amagi mioi satpe yarwe haiduna athingba amuk thamjilakle masina takpadi makoina purup amabu makoigi agenda khanana bagi damakta football oina onthokpani thawong ase aikoina yafam thokte aikoi manipur gi yerhau purupni makoina sana ningbu mong da sanabi yaroi haiduna Kuki singi makadi union lengak leire haiba takle haina su maral siki amaram da naga kangbuna so amuk hanna makhoi gi area da lalon pot sing puba tha sigi nipan gi hingnung yai degi thingba horagani haina law thokre asigum highway da samna ningba mong da demand phangnabagi damakta sanarak po chumde lengak na sonba degi makhoi gi mangak haigalakpani mitei purup sing da su constitution na piriba fundamental rights phangangadabani maram asina ngasi degi hauriba khungjang asi highway free movement yadre fawa ikoi mayamna tongan tongan mafam sing da sanction bada thodang login asi haiki